Akashvani Imphal Khetrimayum Chitrabhanu na pau pazari. Sangai kanba masigi akoibagi phibam ngak senba amasung sustainable development haibasida chatharakiba numini nigo oiba rajya thaki workshop com awareness program ngasi loshilagani ngasi loshinbagi nimita akhang haikana sangai amadi lamda masigi tanglaba sa uchek pambi amadi akoibagi phibam kanbagi matangda wangangki Community Action Plan for Conservation Habits the Yumfam Oiba Wari Watagi Session Ama Hojik Chatari, Torum Assist Society for Sangai and Natural Conservation Kabul Lamzong IBST Imphal, Kendra Sarkar Gi Department of Biotechnology, Wildlife Institute of India Dehradun, Manipur Sarkar Gi Forest Vibhag Amadi, Director of Environment and Climate Change Napuna Sinbani. Governing Vikshit Vara Haiba Thim the E-Office Manipur bu Skoks Mana Kusinnarakle, New Delhi gi India Habitat Center Dangarang Pangtokiba Chamna Sumna Manga Subakos Summit Tamana Adu Kusinnarakibani, Raja Sarkar gi Information Technology Bibhaki Muhut Sinduna Mana Adu Information Technology gi Director Nabam Deven Information Technology gi Joint Director Guru Mayum Robert Sharma Amasung Biba Asigi Informatics Officer Herojit Sanjampam the Kusinnarakibani, Mana Asina Manipurna Vikshit Vara ki Manglan Asibu Mai Pak na Pangnanaba Honabada Lauriba Taudangsing Adu Mayik Sing na Takle. Pradhan Mantri Narendra Modi na Raskota Vibrant Gujarat Regional Conference Hokdokre Masigi Mamangda Pradhan Mantri Narendra Modi na Somnath Mandir Lai Khurumki Mandir Tongan Tongan ba Tharum Kayada Saru Yaraduna Sri Modi na Hai Mandir Asina Varagi Thauna Adu Malem Asita Mayik Sing na Utli Jay Lising Amagi Matungda Masisu ngasi mandir asigi matonda maning tamna wangna firal paiduna leiri mandir asina leba asigi fajarba amasung chawchokchaninga oiraba lining lesul amadi nacha nabigi achobu khudam amu oiri varat namarondom lepchenabagi thorang vikshit varat fangnana bahonabada iroinana leba asigi hokraba itiasbu kaugdana meyam punna mangnomda changsin minanaba pradhan mantri na hairi bhagna hai आज सोमनाथ स्वाभिमान पर्व पर सबसे पहले मैं हर उस वीर वीरांगना को नमन करता हूं जिसने सोमनाथ की रक्षा को मंदिर के पुनर्निर्माण को अपना जीवन ध्येय बनाया अपना सब कुछ देवाधिदेव महादेव को अर्पण कर दिया भाइयों बहनों प्रभास पाटन का एक क्षेत्र भगवान शिव का अपना क्षेत्र तो है इसकी पवित्रता भगवान श्री कृष्ण से भी जुड़ी है Sri Modina Mandida Laikrum Laba Matunda Naha Oriba Artisting Amasung Rishi Kumar Singh Unaki Pradhan Mantri Narendra Modi Hari Sriman Vijaya Ratna Sundar Suri Sarajina Gyan Loksing Asilari Khakta Degi Fangna Bahona Kidi Habasi Mahaki Punshina Mayek Seng na Takle Dharma Giluching Ba Amasung Jen Lamboiba Srimad Vijay Ratnagi Chonga Suba Lari Fongbagi video message Amada Pradhan Mantri Hai Luching Ba Asigi Wakalon Amadi Mahaki Jamna Lenki Ba Punshi Mahina Pukning Wakal Santi Fangan Ba Amasung Nungai Bagi Horupam Ni Haibadu Takli Gृहमंत्री अमित शाह लाकदौरबा केरला विधानसभा मिखलगा मरी लेनेना तिरुवनंतपुरम मिशन दिसिंग अनि कुंतुरु होगदोखरे तिरुवनंतपुरम की कोडियादा लेबा उदय पैलेस कन्वेंशन सेंटर दा पांगथोपा थरम अमदा सरु यारदुना श्री शाहन हाई बीजेपी ना विकसित केरला अमा सागननबगी दम राज्य अदुदा बीजेपी सरकार सेमनब होनरी विकसित भारत की मंगलान से फंगनबगी दम विकसित केरला अमा ओहन बतंगाई फदे श्री शाहन हाई प्रधानमंत्री न लेबासी की इंफ्रास्ट्रक्चर अमदी लंकादा मालेंगे थाकता मानना चखरनब होनरी केरला सु असिगुंबा चखर खोंगतांग असिदा खोंगजेल यांगना मांगलोमदा चंगसिनबगी मतम ओइरे Mapan Thorum Mantri Dr. S. Jaishankar na Mahaki France amasung Luxembourg ki khongchat loishingkre Mapan Thorum Mantraloy gi chorol aman hai Mahaki khongchat man industry Jaishankar na France ki Rashtrapati Emmanuel Macron amasung leba adugi Mapan Thorum Mantri Jean Noel Verro ko unaduna leba anigi mari gi matangda wari sanakhi unabadu da India France Year of Innovation haibasida miyang thamduna innovation amasung technology startup hakshel siksa amasung mobility gi hiram sing da wari sanakhi masinata na ngakshel space Civil Nuclear amasung Maritime Security Seltum amasung malengi oiba chakot khongtang singi matang da sukup na khanake Sri Jaishankar na Luxembourg ki Pradhan Mantri Luc Freden amasung leba adugi Foreign Mantri Xavier Bettel da su unaki Varat amasung Luxembourg ki oriba mari rasniti ko oiba tengbang lalolitik seltum innovation imatang da su luching anina wari sanaki Paul Rizeri